Kuki gi mioi ahum Burma da sire aduga Kuki jo kharana siriba Kuki ahum asibu jogam len tanbada support taude oirodabada lan chatli haina Kapnakhre haina social media singda thakanarakle ena Pakiba Palal Kuki Tronglaubi Thaudokta Amata Senade Lana Mara Sajin Bani Hani UK Enena Serol Thoratuna Sengdorakhre Nomai Kapnakhre Naranumidang Tamenglong District Manung Sanba Lungkau Part 3 the Labor Yung Karada Jijek Kangbu Singna Nomai Kap Sinduna Kanamong the attack Satakre Thodo the Land Tumkea Ama Ata Tokle at the Thodo the Mishimina Amadia Sopan and Kibra Habidi Presna Subsana Kambungam Dre Amaram the Thodo Sigimatang the Mapamadugimiana Kanamong the condemned Tauraduna Modilinable authority Singna issue a serious so in a Lauduna Thodo says Senator Sing Masakang Doktuna Logi over Tabak Sing by Katbio Thodo the Mangta Krabalan Tom Sing Adugimatic Saba compensation PBU Loinana Miyagi Punsi Siamasung Lantung ngak sen bagi tabak paikat kadabani haide. JFD Students Wing na Directorate of Census Operation ki office the Thompson Cray Mahiroi ama Sokle haide. Lamdamas da NRC pang thok tuna logi wang mada sangsalaki ba mitop miya zasing ase NRC hana pang thok tuna khandok laba matung census pang thok kadabani haina JFD Students Wing na sangsalapa khongjang ki manungsan ngasi Imphalis ki porompata leba Directorate of Census Operation Manipur ki office the Thompson Cray loinana NRC update tawdringai da census pang thok Yaroi Hana office solon Sinabahonabada police ka sound Muknaba Tokre Yamlova Mahiroshin Aduna Directorate of Census Manipur office at Tomzalakibada office at the Hana the Gingak Sanduna Ladiba police pass and sing Aduna Ting Nabahona Kibaduda Nakalanagi Marta sound Muknaba Tokibane Yamlova Mahiroshin Aduna office as get Mamang the NRC update Todringa census Bank Topo Yaroi Hana Kolaukia Lauduna Pumzinduna Lake get the protest at Haribasing Adu police na stun grenade langs Sinduna Kongzang adu Tugaina ba honabada JFD Students Wing gi Thomi ama soke aduga ahumna 130 asopa sing adu manak nakpo hospital da pukhatuna Kapnakhre Kongzang aduga marilinana JFD Students Wing gi convener naurem wangambana haikebada amdamas da mitop singna andaraktuna yellow missing lanjena duna leiringai tanjasida hayengdagi status the census enumeration na chingba pangthokane haina thorang tawribasi yabangam loi masigi mayok tanga sigi khongjang si sanction khibane khongjang si yamna democratic abam ongda sanction khibane lamdam sda hojik census pangthokpo matang sadre JFD amasung miyamna NRC update tawro matung census tawnaba demand tawribas dalenga na tabidabadagi JFD na census boycott tawbane JFD ki oina di Manipur da NRC update tawdringa da census tawba yaroi haba phirep tagi ahongba leiroi miyamna taliba demand amadi phangpham thokpa right sing adu phangnaba miyamna changsalapa khongjang da lenga paidiba singna ikai khumnapam thoi haina aikoi gi maikai da ki aroi boina thamlei census ki dama pang thokliba tongan training da yagodaba miyoi section khudimak na miyam gi demand asigi mayok ta thabak torokpa taraga di madu tholakpa apapata gi data pumba masana pujaga bani haike Yum Laitana Independence Day Pangthopagi Wahanthok Laite Haina IDP Singna Amu Phiral Paidana protest Sathakre Kalok Irang na Mara Moraga Lanjalaktuna Huzuk Pawba Yumda Hanjinba Ngamdana Lairingai Mara Asida Independence Day Pangthopagi Wahanthok Laite Hainang Arang August Tara Mangada Tongan Berele Game Singda Ladiba IDP Singna Amu Phiral Paidana protest Sathakre Kodampopi Sajiwa Sawombong amasung akampat yauna tongan berele game sing da pangthokiba protest aduda IDP sing na makhuta amu phiral sing paiduna hojak phawba makhoi mayum maikai da hanjinna ba lagana honabida ba amasung irang asigi warasin purakpa ngamdana leiriba sigi matangda yaning da ba phongdoktuna pen da ba phongdoke protester singi maikai dagi phongdokibada sanglaba chahi ahum hena lanjena tuna rele camp ta leirakhiba sina makhoi gi ijat pumba lekha ta hale makhoi gi punsi mahing security amasung karamba matamda mahausa gi phibamda hanjin handuna leiba yagadagi habdo asobo wahang ama leiringai marasida Independence Day pangthokpa habasi wahanthok laite makoina amu phiral paiduna protest satharibasi makoigi tungi punsi tamba ngamdaba yauna makai amasung punsi mahingi wahantok laihandaba duki mayaktane lanjena duna relic camp ta leiriba IDP sing yum laitana hargar tiranga pangthopagi wahantok laite IDP sing ngasi sathariba protest asi government na makoigi damak miyang sangduna mayum makaida athuma tamda hanjinba yana balenga ke miyang sing senaba honabani haike
Deputy CM Nemcha kipgen alusingduna Kangpokpi district biker sahum ronga loinana Hargar Tiranga campaign pangthokre Manipur suba India ke Independence Day kamari lenana India senba thungna pangthokiba Hargar Tiranga campaign ki saruk ama oina ngarang Independence Day kamari lenana Deputy Chief Minister Nemcha kipgen alusingduna Kangpokpi district biker sahum ronga loinana Hargar Tiranga campaign pangthokre Deputy Chief Minister Nemcha kipgen masamaga amadi biker singna India ki masu ahungi phidal sing paiduna Kangpokpi district headquarter dagi hoduna gamgi phai dagi samphai subdivision ki kaithel manbi military colony phawba bike thoduna campaign adu satke saruk yakhabi sing adu da Kangpokpi district la leriba tongan ba community singi miyoi singla saruk yakhiba bike rally campaign adu da phut marfu sangba India ki masu ahungi phiral paiduna Sadar Hills ki mafam sing phawra matong brigadier M Thomas Ground gi downtown Kangpokpi phawba satke campaign thoramadu da deputy CM Nemcha kipgen gi mayumda BJP Sadar Hills ki mijeng makhada India ki masu ahungi phiral sing khalaba matong thangjamang kipgen president NJP Sadar Hills na Hargar Tiranga amasung Independence Day gi matangda wangang ke loinana thoramatu da national song amasung national anthem sing sakhe masigi matung tarakpada Nemcha kipgen brigadier M Thomas Crown da Tiranga bike rally lamthake thoramatu da Z Hauke Joint Secretary to Deputy Chief Minister Office amasung Joint Secretary TAN Hills with additional charge of RDNPR Deputy Commissioner Kangpokpi SP Kangpokpi BJP ki lusingba amasung workers sing amadi civil society organization singi miyoi kyasu sarugya ki haire Security Force na Surjanpur ki nursing home da sathakiba thawongbu keso Surjanpur na condemn torakle Surjanpur district ki S Kanan Bank tuibong da leiba PC nursing home da Security Force ki kangbuna ngarang nomidang pung nipan makharom taba matam da thumjinduna home asida layengduna leiriba miyoi ama phana pa honabada ahenba sakti sing sijinaba amade patient party amade mafamadu da leiriba miyoi singna Security Force sing adubu sangba thingna pa honabada Security Force singna Nongmai round kya kap thokiba adubu home aduda layeng leba patient kya da ke khang thohan khre haide thodo adubu akana mongda Kuki students organization KSO Surjanpur na akana mongda condemn toba phongdorakle KSO Surjanpur na thadorko cherolamagi matungina PC nursing home da Security Force na ka henba thawong sing sat thaduna home as da layeng duna leiriba anaba miyoi ama phana ba hona bada hospital ge oina leiriba mafam asigi seng city karimata yengduna sathakiba ka henba thawong aduna hospital ama oiriba mafam asida aruba phibam layeng liba patient sing da akia khang pohanduna trauma thohanba amade home asigi caretaker amade staff sing da akia khang thohan ki hade tawdo adubu akana mongda yaninda ba uttuna manakta leiramba khoi shaunaraba miyamna home asigi mamanda khamduna thamlamba bolero gari ama mai thaki hade hirama asiga mari lenana Security Force na karigidama asigumba ka hamba thabak sing si hospital ama gumna leiriba home asida sathakibano haibadu sengdorakhre amadi matungda asigumba tawdo sing tawdana ba mari lenaba authority singna thabak lokhatkadabani hade White House Water Supply Scheme na White House Laikai Taruk Tathakna ba ising phanghandabagi miyamna wakat khongjang changsinkhre Aujawjak White House Pata leba White House Water Supplies na Thobal District ki mafam kaya da thakna ba ising piduna laklabasu haidaba water supply siga koibada khunda aduna leba White House Laikai Taruk asidadi ngasi phawbada thakna ba ising phanghandabagi mayakta ngasi su White House Educated Youth Association Club amade White House Maira Paibe Lopna Sinduna White House Bazaar da miyamge oiba wakan mifam sathakre wakan mifam asda saruk yaba lakho singna phongdokhibada thuma tamda White House Laikai Taruk ta thakna ba ising phanghallo haiduna marilena ba authority singe puning sing senkhe loinana athuma tamda ising pipeline tingduna thakna ba ising phanghandrabade mamangda sanction kiba khongjang White House Water Supply thingjinba amade National Highway 102 lambi thingbagi khongjang amuka su sangsalakani haina section 1 thamlakle Bharat ki marfu suba ningtam numit ki thoram PM Modina Bharat ki masu ahungi phiral singkhatuna ngarang pangthokre Bharat lengak na kanna hona badagi lebasagi mioi koti kungamanga lairaba kohan bangamle haina PM phongdokhre Bharat ki marfu suba ningkha tamba numit palan thoram ngarang Delhi ki itihasik oreba Lal Kila da Prime Minister Narendra Modi na hek thonglabaga National Song Bande Mataram sakhe gun salute kurma thoigalona na jati ki masu ahungi phiral singkhatke Indian Air Force ki M117 helicopter ani dagi lai sai tharake
Lal Kilagi Pambakta Miam the Wangang Buddha Prime Minister Narendra Modi Hai, how Kibasahi Tarani to S the Lebasigi Miamna Katopa Amadi, Asset of Pirep Kalodana, Lebasigi Malum da Pusina Honore, Man Hai Kabamena Kana Honabati Lebasigi, Miyoti Kungamanga Lada Kohan Bagamle, 2047 Power that Sokle Leba Ama Ohenaba Zo Pandam Ama, Barat na Tamli Hain Prime Minister Modi na Pongdoke. Manipur Cabinet September Power the South Tuklabay, Biren Govinda Setebrata Zoe Kitchen Delhi the Poison Crehade. Manipur the Matam Sana President Rule Tamzindana Law and Order Ki Pipam Fagana Bahona Kibamatung, Sahia February Mari the Hanage. Minister Yumnam Kemsana Lusingba Manipur Lengak Wasagloke, Adomonamak Tataruk Helabasi Power the Manipur Lengaki Cabinet Chok Topangamdana Lakibane. Rules Kimatungina said Home Pool Labour Manipur Legislative Assembly the Minister Yauna, Minister Taranitoy Labour Yai at the Bungasi Power Cabinet, Expansion Gamdana Lake. Press na Pongba Pau Kimatungina Taranitoy Shuba Manipur Legislative Assembly Ginipan Suba Session. September Anidagi Pangtok Naba August Tarama Toida Pongkiba Manipur Cabinet na Warep Low Kiba Kray Assembly Session Sigimangoina Manipur Lengaki Cabinet South Tuklabay Haide Nase Hanagi Minister and Biren Home Minister Gobinas Kontozam Speaker Toksom Seteberta Amasong MLA Komuksam Zoiki San Union Home Minister Amit Shahana Kauropadagi Ngasi Delegatemak Imphal Thadokre Lusingba Asna Delhi the Zatkibagi Maram Sabsana Kangbangam Drabasu Cabinet Expands Amade 2027 the Pangtokadu Manipur Legislative Assembly Mikal Gamari Lenarambayai Haina Panare Lakadariba Mikalas the Manipur BJP Ge Pibam Hena Fagan Hanaba Kanarabayai Haide Nakalamram the Manipur da Anawalenga Clark Krabasu Cabinet South Toktabana Maram Oidaga South Kotarangi Tabak Paikat Pada Tintabagi Maram Amaso Oide Deputy Chief Minister Ani Amasong Home Minister the Tongan portfolio Karapi Krabamatong Lem Hodiba portfolio Sing Chief Minister Yumnam Kemsana Paisinduna Lady Mahak Matantana Yamlaba portfolio Sing Paibasina Maram Oidaga South Kotarang Paikat Pada Kudong Sada Bakaya Mayakna Ribadu Yenglaga Telaba Matamasta Minister Masing Suna Hapsinduna Kongjel Yang Sakot Torangi Taba Paikanaba Tausil Paikalakwa Yai Haina Panade Drug Papa Sanglobada Nomai Kap Thorakpadagi Security Person and a Sokle Hade Drug Lalonbagi Tabak Satare Habaka number Pau Amapang Badagi Security Force Namapamanida Drug Papa Sangsilobada Nomai Kap Thorakre Imphaliski Porompat Police Station Ki Manungsanba Kergao Awang Lekai da Drug Lalonbagi Tabak Satare Habagi Pau Pangbadagi Imphal West District Commando Amasung Central Reserve Police Force CRPF Ki Apunba Khutbu Amana Mapamada the Sangsenduna Drug Pana Bahonarubada Nomai Kap Thorakpadagi CRPF Ki Person and Sokle Press na Pamba Pau Matung in the Todo Adu August Taramari Amasung Taramanga Lonaba Hingunga Security Ki Apunba Khutbu Aduna Kergao Awang Lekai the Leba MD Amir Khan Kauba Miyamagi Yumdati Humbagi Tapak Satanaba Sangsin K Security Person Singaduna Yumada the Sangsilubada Kanghodana Nomai Kap Thorakpadagi CRPF Ki Person Ama Makaurida Nomai Maru Ama Pandana Soke Loinana CRPF Ki Driver Amasu Nomai Maru na Pan Ki Hade Soklaba Person Singadu Rims Hospital da Kapnakhre Hade Nakalamarom da Jiribam District Ki Borobekra da Police Station Ki Manungsanba Saudari Khalbilas da Jiribam Police Samsung CRPF Ki Apunba Tim Amana Akak number Pau Ama Pangbadagi Drug Paba Sangsen K Garano Midawana Pung Tarukum Taba Matamda Saudari Khalbilas the police ki team adu sang senduna singnaba sing phana na ba honake sairaga duda maikai khangdana nomai kap thorake nomai kap thorakpa duda security force ki maikai dagi su handuna nomai kap ke apunba security force ki team aduna ahenba security force ko senduna mafam adu koisenduna thambaga loinana operation sathaba hauke operation sathaba adu da AK-56 rifle ama amasung kapa yariba nomai maru khara phangba ngam khi haide Nomai Kap Thorakpagi Thaudo the Senaram Yai Singnaba Mioi Karasu Pagatuna
wahang pahong sathaba hokre haide amanomdasu ngasi security force na senapati district ki senapati police station gi manungsan laiba khongnem thana area dagi mioi ani wy tablet 5.8 ka kona na fare police ki pawda faraba mioi ani adudi thobal district ki sora mamang lekai dagi md salimuddin sahi kuntra gani thoi amasong imphal west ki pawbitek maning lekai dagi bm hafiz anis sahi kun ga taret ni makoi ni dagi tongan tongan ba packet tarahum doi de yom duna purakpa wy tablet kg 5.8 ka kona na Hyundai i20 number mn01 ss 6572 ga loina phaba ngam khibani haide Deputy CM Matik Zade Haina Sengdorakhre Masagi Puruki Kakta Khanba Manba Deputy CM Nemcha kipgen ki thawong taraina laude pharmacy pubada Matik Zade Haina Lok Jana Shakti Party LJP Rambilas Manipur State ki President Khoirom Dipuna yaning da Sengdorakhre wa pharmacy tha sagi taramari da Kangpopi district ki manungsana Lanka Neulong naga khulda kuki khulai paiba singna landarak padaki naga misamani hat khiba thawong ga mari lena na kaisampata leba party sigi office da pangthokpa pawgi mifamda phongdokhibane manamaka taraduna Manipur gi irang asigi waroisen purakna bahonabada deputy CM Nemcha kipgen masamaki asoba thodang lai habasi kauthokpagum leire masama Kangpopi district tagi oibata natana Kangpopi sigi MLA ama oina nagamisam ani nauna hat kibasigi matang da wahi amata thamdaba se ikainingai ni district asigi manuksana konsa khulgi nagamisam taru hat khraba matung tha asigi taramari da labuk da lok suduna leijaba Lanka Neulong khulgi khunja ani kuki khulai paiba sing tamthina hat kibasimak LJP Rambilas Manipur State ki maikedi ki awangba thakta condemn tawe kumja 2023 gi May 3 dagi thorakliba irang ase nem tharakle Manipur tangdulai taba punsironda hanjilakle haina lengakna laureba sigi wahantok lairibra ngasisu masi dami han mi phunsa thabagi mathakta misamgi lanthum kaya ama ata thogale amade National Highway sing thingbagi khongjang sangsanare asukwana Manipur miyamna wana riba chera asida matau karamna leba asigi ningkha tamba numit haraute amna pangthokadoribano haina hangke mana hai Manipur da tangdulai taba punsirol ama hanjilakna ba party ki maikedi ga angamba thakta honaduna laklei amuka hena kanna taksilagani loina na state asigi hojik oiriba phiba masida political party na miyambulana lamjingduna politics tawhaningde aikoi masalgi marakta wakhal tana haudrabadi makha tana Manipur kanba ngambagi wafam leite haina phongdokhe mipum khudimagna thajanabaga lunana hingminanaba honagadabane haina CM na phongdokhre Indiana ning tanglaba chahi marphu subagi thoram Independence Day gi thoram lebaki mafam atai da pangthoknabagu Manipur su paksana pangthokna khre Manipur legakna sinduna mapungolba thoram ahanba Manipur Rifles ki parade ground da Governor Minister amadi lengaki makuk thongbo official kiana saruk yaduna pangthokre thoram adugi saro ama oina Minister yumnam khemchana leba asigi masu ohomgi phira jingkhatke loinana guard of honor amasung miyeng take tongan ba security force police civil department youth amasung educational institutions singi march past miyeng take